ꯍꯧꯖꯤꯛ ꯊꯧꯔꯝꯒꯤ ꯃꯈꯥ ꯇꯥꯅꯁꯤ ꯊꯧꯔꯝ ꯂꯥꯟꯊꯣꯛꯄꯤꯔꯤꯕꯤ ꯃꯣꯅꯤꯀꯥ ꯊꯣꯛꯁꯣꯝ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯆꯕ ꯈꯪꯖꯤꯟꯃꯤꯟꯅꯁꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯣꯅꯤꯀꯥ ꯊꯣꯛꯁꯣꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯕ꯭ꯔꯦꯛꯐꯥꯁꯇ ꯄ꯭ꯔꯣꯇꯤꯟ ꯆꯥꯕꯅ ꯅꯨꯃꯤꯗꯥꯡ ꯆꯥꯛꯂꯦꯟꯗ ꯄ꯭ꯔꯣꯇꯤꯟ ꯆꯥꯕꯗꯒꯤ ꯃꯁꯜ ꯍꯦꯟꯅ ꯁꯦꯝꯒꯠꯂꯤ ꯑꯅꯤꯁꯨꯕꯗ ꯀꯣꯚꯤꯗꯇꯒꯤ ꯐꯔꯛꯂꯕ ꯃꯇꯨꯡꯗ ꯊꯦꯡꯅꯕ ꯗꯥꯏꯖꯦꯁꯇꯤꯚ ꯏꯁꯨꯁꯤꯡ ꯊꯧꯁꯥꯗꯕ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤ ꯕ꯭ꯔꯦꯛꯐꯥꯁꯇ ꯄ꯭ꯔꯣꯇꯤꯟ ꯆꯥꯕꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯆꯥꯕ ꯄ꯭ꯔꯣꯇꯤꯟꯅ ꯑꯇꯩ ꯃꯇꯝꯗ ꯆꯥꯕ ꯄ꯭ꯔꯣꯇꯤꯟꯗꯒꯤ ꯃꯁꯜ ꯍꯦꯟꯅ ꯁꯦꯝꯒꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯖꯄꯥꯟꯒꯤ ꯇꯣꯀꯤꯌꯣꯗ ꯂꯩꯕ ꯋꯦꯁꯇꯗꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯅ ꯎꯠꯈ꯭ꯔꯦ ꯔꯤꯁꯔꯆꯁꯤꯡꯅ ꯃꯈꯣꯏꯒꯤ ꯔꯤꯁꯔꯆ ꯑꯗꯨ ꯎꯆꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕ ꯑꯅꯤꯃꯛꯇ ꯆꯠꯊꯈꯤ ꯁ꯭ꯇꯗꯤ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯊꯔ ꯐꯣꯔ ꯁꯤꯒꯨꯅꯣꯕꯨ ꯁꯤꯕꯇꯅ ꯍꯥꯏ ꯃꯤꯑꯣꯏꯕꯅ ꯖꯦꯅꯦꯔꯦꯜ ꯑꯣꯏꯅ ꯄ꯭ꯔꯣꯇꯤꯟ ꯆꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯡꯆꯠꯇ ꯕ꯭ꯔꯦꯛꯐꯥꯁꯇ ꯒ꯭ꯔꯥꯝ 15 ꯔꯣꯝꯅꯤ ꯃꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯗ ꯒ꯭ꯔꯥꯝ 19 ꯂꯣꯝ ꯆꯥꯕ ꯑꯗꯨꯗꯒꯤ ꯇꯥꯊꯔꯕꯅꯤ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯍꯣꯡꯗꯣꯛꯅꯕ ꯑꯃꯗꯤ ꯕ꯭ꯔꯦꯛꯐꯥꯁꯇ ꯅꯠꯇ꯭ꯔꯒ ꯑꯌꯨꯛꯀꯤ ꯑꯇꯣꯞꯄ ꯑꯆꯥꯄꯣꯠ ꯆꯥꯕꯗꯅ ꯄ꯭ꯔꯣꯇꯤꯟ ꯍꯦꯟꯅ ꯆꯥꯅꯕ ꯋꯥꯐꯝꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯗꯤꯡꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯔꯤ ꯁ꯭ꯇꯗꯤ ꯑꯗꯨ ꯁꯦꯜ ꯔꯤꯄꯣꯔꯠ ꯖꯔꯅꯦꯜꯗ ꯄꯕ꯭ꯂꯤꯁ ꯇꯧꯈꯤ ꯍꯥꯏꯔꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯔꯤꯕ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯄꯨꯡ 19ꯒꯤ ꯄꯦꯇꯔꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯤ ꯃꯁꯤ ꯍꯛꯆꯥꯡꯒꯤ ꯁꯦꯀꯦꯟꯗꯔꯤꯌꯟ ꯔꯤꯗꯝꯅꯤ ꯍꯥꯏꯕꯗꯨꯅꯤ ꯁꯦꯀꯦꯟꯗꯔꯤꯌꯟ ꯔꯤꯗꯝ ꯍꯥꯏꯕꯁꯤꯅ ꯍꯛꯆꯥꯡꯒꯤ ꯁꯦꯜꯁꯤꯡ ꯑꯃꯁꯨꯡ ꯕꯣꯗꯤ ꯀꯦꯃꯤꯁꯇ꯭ꯔꯤꯗ ꯏꯊꯤꯜ ꯄꯤ ꯍꯛꯆꯥꯡꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯃꯣꯇꯥꯕꯣꯂꯤꯖꯝ ꯗꯥꯏꯖꯦꯁꯟ ꯑꯃꯗꯤ ꯒ꯭ꯔꯣꯊꯅꯆꯤꯡꯕꯗ ꯏꯐꯦꯛ ꯇꯧꯏ ꯁ꯭ꯇꯗꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯁꯇꯤꯁꯐꯥꯏ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯤꯁꯠ ꯑꯃꯁꯨꯡ ꯑꯦꯀꯨꯄꯪꯆꯔꯤꯌꯦ ꯗꯥꯛꯇꯔ ꯖꯦꯔꯤ ꯕꯦꯔꯤꯅ ꯍꯛꯆꯥꯡꯒꯤ ꯁꯦꯀꯦꯟꯗꯔꯤꯌꯟ ꯔꯤꯗꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯔꯤꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕ ꯄꯜꯂꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯑꯃꯝꯕ ꯑꯃꯁꯨꯡ ꯑꯉꯥꯟꯕꯒꯤ ꯁꯦꯀꯦꯟꯗꯔꯤꯌꯟ ꯁꯥꯏꯀꯜꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛꯄ ꯍꯥꯏꯕꯁꯤꯅ ꯁꯣꯔꯠ ꯇꯥꯔꯝ ꯑꯃꯁꯨꯡ ꯂꯣꯡ ꯇꯥꯔꯝ ꯍꯦꯜꯊ ꯑꯅꯤꯃꯛꯇ ꯇꯉꯥꯏꯐꯗꯦ ꯁꯤꯞ ꯋꯥꯔꯀꯔꯁꯤꯡ ꯑꯀꯛꯅꯕ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯞꯇ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯣꯏꯒꯤ ꯍꯛꯁꯦꯜ ꯍꯣꯔꯃꯣꯟ ꯑꯃꯗꯤ ꯁꯦꯀꯦꯟꯗꯔꯤꯌꯟ ꯔꯤꯗꯝꯅꯆꯤꯡꯕ ꯃꯄꯨꯡ ꯐꯥꯅ ꯑꯀꯥꯏꯕ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯎꯔꯕ ꯋꯥꯐꯝꯅꯤ ꯃꯗꯨꯅ ꯅꯣꯔꯣꯂꯣꯖꯤꯀꯦꯜ ꯍꯣꯔꯃꯣꯟ ꯑꯃꯗꯤ ꯏꯃꯨꯅꯣꯂꯣꯖꯤꯀꯦꯜ ꯍꯤꯔꯝꯗ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯏ ꯃꯌꯦꯡ ꯇꯥꯊꯔꯛꯏ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯔꯤꯁꯔꯆꯅ ꯕ꯭ꯔꯦꯛꯐꯥꯁꯇ ꯑꯃꯁꯨꯡ ꯂꯟꯆꯇ ꯄ꯭ꯔꯣꯇꯤꯟ ꯆꯥꯕꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯁꯜ ꯁꯦꯝꯒꯠꯄꯗ ꯄ꯭ꯔꯃꯣꯠ ꯇꯧꯏ ꯍꯥꯏꯅ ꯍꯥꯏ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕ ꯔꯤꯁꯔꯆꯁꯤꯡꯅ ꯕ꯭ꯔꯦꯛꯐꯥꯁ ꯑꯃꯁꯨꯡ ꯂꯟꯆꯇ ꯄ꯭ꯔꯣꯇꯤన్ ꯆꯥꯕꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯁꯜ ꯁꯦꯝꯒꯠꯄꯗ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯎꯠꯂꯒꯁꯨ ꯑꯅꯧꯕ ꯁ꯭ꯇꯗꯤ ꯑꯁꯤꯅ ꯍꯥꯏꯔꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯆꯥ ꯇꯥꯅ ꯊꯤꯖꯤꯜꯂꯤ ꯑꯃꯗꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯃꯇꯝꯗ ꯈꯛꯇꯪ ꯃꯤꯠꯌꯦꯡ ꯊꯝꯃꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤ ꯃꯔꯝ ꯆꯥꯏ ꯍꯥꯏꯗꯨꯅ ꯗꯥꯛꯇꯔ ꯕꯦꯔꯤꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯑꯌꯨꯛ ꯍꯥꯏꯕꯁꯤ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯃꯣꯇꯥꯕꯣꯂꯤꯀꯦꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯐꯦꯛ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯥꯕꯣꯂꯤꯛ ꯑꯣꯏꯕ ꯐꯤꯚꯝꯗ ꯂꯩꯕ ꯃꯇꯝꯅꯤ ꯍꯥꯏꯈꯤ ꯁ꯭ꯇꯗꯤ ꯑꯗꯨꯒꯤ ꯑꯣꯊꯔꯁꯤꯡꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯉꯦꯜꯂꯤꯉꯩ ꯃꯇꯝꯗ ꯄ꯭ꯔꯣꯇꯤꯟ ꯆꯥꯕꯒꯤ ꯏꯐꯦꯛ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯑꯍꯨꯝꯗꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯈꯤ ꯔꯤꯁꯔꯆꯁꯤꯡ ꯑꯗꯨꯅ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯎꯆꯤꯁꯤꯡꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯗ ꯄ꯭ꯔꯣꯇꯤꯟꯕꯨ ꯔꯤꯁꯔꯆꯁꯤꯡ ꯑꯗꯨꯅ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯎꯆꯤꯁꯤꯡꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯗ ꯄ꯭ꯔꯣꯇꯤꯟꯕꯨ ꯕꯦꯂꯦꯟꯁ ꯆꯦꯟꯕ ꯑꯦꯃꯤꯅꯣ ꯑꯦꯁꯤड BCAA ꯁꯄ꯭ꯂꯤꯃꯦꯟꯠꯁꯤꯡꯒꯤ ꯃꯑꯣꯡꯗ ꯀꯥꯡꯂꯨꯞ ꯑꯃꯗꯅ ꯕ꯭ꯔꯦꯛꯐꯥꯁꯇ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯑꯃꯗꯅ ꯗꯤꯅꯔꯗ ꯄꯤꯖꯔꯝꯃꯤ ꯕ꯭ꯔꯦꯛꯐꯥꯁꯇ ꯃꯈꯣꯏꯅ ꯆꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯗ 9.5ꯗꯤ ꯄ꯭ꯔꯣꯇꯤꯟ ꯑꯣꯏꯍꯜꯂꯝꯃꯤ ꯑꯗꯨꯒ ꯗꯤꯅꯔꯗ ꯈꯔ ꯍꯦꯟꯒꯠꯂꯒ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛ ꯑꯁꯤ ꯆꯥꯗ 13.5 ꯌꯧꯍꯜꯂꯝꯃꯤ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯄ꯭ꯔꯣꯇꯤꯟꯒꯤ ꯆꯥꯡ ꯑꯗꯨ ꯍꯦꯟꯒꯠꯂꯒꯁꯨ ꯕ꯭ꯔꯦꯛꯐꯥꯁꯇ ꯄ꯭ꯔꯣꯇꯤन ꯆꯥꯕ ꯎꯆꯤꯁꯤꯡ ꯑꯗꯨꯅ ꯃꯁꯜ ꯒ꯭ꯔꯣꯊꯇ ꯍꯦꯟꯅ ꯂꯩꯈꯤ ꯎꯆꯤ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯗꯨꯅ ꯐꯪꯂꯤꯕ ꯈꯦꯠꯅꯕ ꯑꯗꯨ ꯃꯈꯣꯏꯅ ꯄ꯭ꯔꯣꯇꯤꯟ ꯆꯥꯕꯒꯤ ꯃꯇꯝ ꯈꯦꯠꯅꯕ ꯑꯗꯨꯅꯅꯤ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯅꯕꯒꯤꯗꯃꯛ ꯔꯤꯁꯔꯆꯁꯤꯡ ꯑꯗꯨꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯃꯁꯜ ꯁ꯭ꯄꯦꯁꯤꯐꯤꯛ ꯕꯤꯃꯥꯜ ꯑꯃ ꯅꯣꯔꯊ ꯑꯥꯎꯠ ꯃꯥꯏꯁꯇ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤ
ꯍꯥꯏꯔꯤꯕ ꯎꯁꯤꯁꯤꯡ ꯑꯁꯤ ꯁꯦꯀꯦꯟꯗꯔꯤꯌꯟ ꯔꯤꯗꯝ ꯃꯦꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯕꯤꯃꯥꯜ ꯑꯃ ꯖꯤꯟ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯃꯁꯜ ꯁꯦꯜꯁꯤꯡꯗ ꯌꯥꯎꯗꯕ ꯎꯁꯤꯁꯤꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯁꯤꯁꯤꯡ ꯑꯗꯨꯗ ꯕ꯭ꯔꯦꯛꯐꯥꯁꯇ ꯅꯠꯇ꯭ꯔꯒ ꯗꯤꯅꯔꯗ ꯄ꯭ꯔꯣꯇꯤꯟ ꯃꯁꯜ ꯆꯥꯎꯈꯠꯍꯟꯕꯗ ꯄꯤꯕ ꯏꯐꯦꯛ ꯑꯗꯨ ꯈꯦꯠꯅꯕ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯏꯀꯣꯟ ꯀꯣꯟꯕꯗ ꯏꯐꯦꯛ ꯑꯗꯨ ꯃꯤꯑꯣꯏꯕꯗꯁꯨ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕꯒꯤꯗꯃꯛ ꯔꯤꯁꯔꯆꯁꯤꯡ ꯑꯗꯨꯅ ꯆꯍꯤ ꯌꯥꯝꯂꯕꯤ ꯅꯨꯄꯤ 60ꯔꯣꯝ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯣꯇꯤꯟ ꯆꯥꯕꯒꯤ ꯆꯥꯡ ꯑꯗꯨ ꯖꯄꯥꯅꯤꯁ ꯍꯦꯜꯊ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯄꯤꯕ ꯔꯦꯀꯃꯦꯟꯗꯦꯁꯟꯒ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯪꯈꯥꯏ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯗ ꯆꯥꯕ ꯄ꯭ꯔꯣꯇꯤꯟꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇ ꯍꯦꯟꯅ ꯆꯥꯕꯒꯤ ꯔꯤꯄꯣꯔꯠ ꯇꯧꯈꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯇꯪꯈꯥꯏ ꯑꯃꯗꯨꯅ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯆꯥꯕ ꯑꯣꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯦꯛꯇꯤꯚꯤꯇꯤ ꯂꯦꯚꯦꯜ, ꯕꯣꯗꯤ ꯃꯥꯁ ꯋꯥꯡꯕ, MI, ꯐꯦꯠ ꯃꯥꯁ, ꯐꯤꯖꯤꯀꯦꯜ ꯐꯪꯁꯟ ꯅꯠꯇ꯭ꯔꯒ ꯗꯥꯏꯠ ꯆꯥꯕꯒꯤ ꯆꯥꯡꯗ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯒꯁꯨ ꯑꯌꯨꯛꯇ ꯄ꯭ꯔꯣꯇꯤन ꯆꯥꯕ ꯀꯥꯡꯂꯨꯞꯀꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯁꯜ ꯃꯥꯁ ꯍꯦꯟꯅ ꯋꯥꯡꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯄ꯭ꯔꯣꯇꯤꯟ ꯆꯥꯕ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯑꯣꯏꯅ ꯁ꯭ꯀꯦꯂꯦꯇꯟ ꯃꯁꯜ ꯃꯥꯁ ꯏꯟꯗꯦꯛꯁ ꯑꯃꯗꯤ ꯈꯨꯠꯄꯥꯏ ꯆꯠꯄꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯤ ꯍꯥꯏꯔꯤ꯫ ꯗꯥꯛꯇꯔ ꯕꯦꯔꯤꯅ ꯗꯤꯅꯔꯗ ꯆꯥꯕ ꯄ꯭ꯔꯣꯇꯤꯟꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯥꯏꯈꯤ, ꯃꯁꯜ ꯒ꯭ꯔꯣꯊꯀꯤꯗꯃꯛ ꯁꯤꯖꯤꯟꯅꯗꯕ ꯃꯇꯝꯗ ꯄ꯭ꯔꯣꯇꯤꯟ ꯑꯁꯤ ꯃꯍꯧꯁꯥꯅ ꯍꯛꯆꯥꯡꯗ ꯐꯦꯠꯀꯤ ꯀꯝꯄꯣꯅꯦꯟ ꯑꯣꯏꯗꯨꯅ ꯇꯨꯡꯁꯤꯜꯂꯤꯕꯅꯤ꯫ ꯃꯍꯧꯁꯥꯅ ꯍꯛꯆꯥꯡꯗ ꯐꯦꯠꯀꯤ ꯀꯝꯄꯣꯅꯦꯟ ꯑꯣꯏꯗꯨꯅ ꯇꯨꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯀꯥꯏꯊꯖꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯅꯤꯁꯨꯕꯗ, ꯀꯣꯚꯤꯗꯇꯒꯤ ꯐꯔꯛꯂꯕ ꯃꯇꯨꯡꯗ ꯊꯦꯡꯅꯕ ꯗꯥꯏꯖꯦꯁꯇꯤꯚ ꯏꯁꯨꯁꯤꯡ ꯊꯧꯁꯥꯗꯕ ꯇꯧꯕꯤꯔꯣꯏꯗꯕꯅꯤ꯫ ꯀꯣꯔꯣꯅꯥꯗꯒꯤ ꯐꯒꯠꯂꯛꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯀꯨꯏꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯑꯣꯡꯁꯤꯡꯕꯨ ꯃꯦꯅꯦꯖ ꯇꯧꯕ, ꯇꯝꯅꯕ ꯑꯃꯗꯤ ꯄꯣꯊꯥꯗꯨꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯂꯦꯞꯇꯅ ꯂꯣꯛ ꯈꯨꯕ, ꯅꯤꯡꯁꯥ ꯍꯣꯟꯕ ꯋꯥꯕ, ꯃꯁꯜ ꯄꯦꯟ ꯑꯃꯗꯤ ꯏꯟꯐꯦꯛꯁꯟꯒꯤ ꯔꯤꯛꯁ ꯋꯥꯡꯈꯠꯂꯛꯄ ꯌꯥꯎꯅ ꯄꯣꯁ-ꯀꯣꯚꯤꯗ ꯔꯤꯀꯣꯚꯔꯤ ꯑꯁꯤ ꯁꯤꯁꯇꯦꯃꯦꯇꯤꯛ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯍꯥꯔꯠꯀꯨꯝꯕ ꯍꯛꯆꯥꯡꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯔꯒꯥꯟꯁꯤꯡꯗ ꯁꯣꯛꯍꯟꯕ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯊꯧ ꯇꯥꯕ ꯑꯃꯗꯤ ꯊꯧꯁꯥꯗꯕ ꯇꯧꯕꯤꯔꯣꯏꯗꯕ ꯁꯤꯝꯇꯝ ꯈꯔꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯁꯤꯝꯇꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯥꯏꯖꯦꯁꯇꯤꯚ ꯁꯤꯁꯇꯦꯝꯗ ꯁꯣꯛꯍꯟꯕ ꯑꯁꯤꯁꯨ ꯌꯥꯎꯔꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕꯀꯤ ꯃꯇꯝ ꯑꯁꯤꯗ ꯒꯦꯁꯇ꯭ꯔꯣꯏꯟꯇꯦꯁꯇꯤꯅꯦꯜ ꯁꯤꯝꯇꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯔꯛꯄ ꯂꯣꯏꯅꯅ ꯀꯣꯚꯤꯗꯅ ꯅꯥꯔꯨꯕꯗꯒꯤ ꯐꯔꯛꯂꯕ ꯄꯦꯁꯦꯟꯠꯁꯤꯡꯅ ꯍꯟꯕ ꯅꯥꯏꯗꯕ ꯒꯦꯁꯇ꯭ꯔꯣꯏꯟꯇꯦꯁꯇꯤꯅꯦꯜ ꯁꯤꯝꯇꯝꯁꯤꯡ ꯊꯦꯡꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯩꯔꯒꯗꯤ ꯆꯦꯛ ꯇꯧꯊꯣꯛꯅꯕ ꯑꯃꯗꯤ ꯂꯩꯔꯒꯗꯤ ꯆꯦꯛ ꯇꯧꯊꯣꯛꯅꯕ ꯗꯣꯛꯇꯔꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯅꯤꯁꯨꯕ ꯋꯦꯕ ꯃꯅꯨꯡ ꯑꯁꯤꯗ ꯗꯥꯏꯔꯤꯌꯥ, ꯑꯦꯁꯤꯗ ꯔꯤꯐ꯭ꯂꯛꯁ, ꯄꯨꯛ ꯅꯥꯕ, ꯑꯣꯅꯤꯡꯕꯅꯆꯤꯡꯕ ꯌꯥꯎꯅ ꯒꯦꯁꯇ꯭ꯔꯣꯏꯟꯇꯦꯁꯇꯤꯅꯦꯜ ꯁꯤꯝꯇꯝꯁꯤꯡ ꯃꯥꯌꯣꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯏ꯫ ꯍꯥꯏꯔꯤꯕ ꯁꯤꯝꯇꯝꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯊꯦꯡꯅꯕꯒꯤ ꯏꯕꯤꯗꯦꯟꯁ ꯂꯩꯇ꯭ꯔꯒꯁꯨ ꯒꯦꯁꯇ꯭ꯔꯣꯏꯟꯇꯦꯁꯇꯤꯅꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯤ ꯚꯥꯏꯔꯁꯀꯤ ꯍꯣꯡꯂꯛꯂꯤꯕ ꯑꯃꯗꯤ ꯃꯨꯇꯦꯠ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯍꯜꯂꯤ꯫ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯊꯥꯖꯔꯤ ꯃꯗꯨꯗꯤ ꯒꯦꯁꯇ꯭ꯔꯣꯏꯟꯇꯦꯁꯇꯤꯅꯦꯜ ꯁꯤꯝꯇꯝꯗ ꯌꯥꯝꯅ ꯑꯦꯀꯨꯔꯦꯠ ꯑꯣꯏꯅ ꯑꯦꯐꯦꯛ ꯇꯧꯔꯤꯕ ꯑꯁꯤ ꯒꯠꯀꯤ ꯃꯅꯥꯛꯇ ACE2 ꯔꯤꯁꯦꯞꯇꯔꯁꯤꯡ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯍꯜꯂꯤ꯫ ꯐꯥꯏꯟꯗꯤꯡꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯚꯤꯗ-19 ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯥꯗ 60ꯗꯤ ꯒꯦꯁꯇ꯭ꯔꯣꯏꯟꯇꯦꯁꯇꯤꯅꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯒꯜꯂꯤ꯫ ꯃꯁꯤ ꯂꯩꯅ ꯑꯁꯤꯒꯤ ꯁꯦꯚꯦꯔꯤꯇꯤꯒ ꯇꯣꯏꯅ ꯃꯔꯤ ꯂꯩꯅꯒꯜꯂꯤ, ꯑꯗꯨꯒ ꯀꯣꯚꯤꯗ-19 ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯆꯥꯗ 94ꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯒꯦꯁꯇ꯭ꯔꯣꯏꯟꯇꯦꯁꯇꯤꯅꯦꯜꯒꯤ ꯑꯅꯥꯕꯁꯤꯡ ꯎꯕ ꯐꯪꯏ ꯍꯥꯏꯅ ꯂꯥꯟꯁꯦꯠꯇ ꯄꯕ꯭ꯂꯤꯁ ꯇꯧꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤ꯫ ꯑꯦꯁꯤꯗ ꯔꯤꯐ꯭ꯂꯛꯁ, ꯗꯥꯏꯖꯦꯁꯇꯤꯚꯀꯤ ꯑꯅꯥꯕꯁꯤꯡ, ꯑꯣꯅꯤꯡꯕ, ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ, ꯄꯨꯛ ꯅꯥꯕ, ꯗꯥꯏꯔꯤꯌꯥꯅꯆꯤꯡꯕ ꯑꯁꯤ ꯀꯣꯚꯤꯗ-19ꯅ ꯅꯥꯔꯤꯕ ꯄꯦꯁꯦꯟꯠꯁꯤꯡꯗ ꯊꯦꯡꯅꯕ ꯒꯦꯁꯇ꯭ꯔꯣꯏꯟꯇꯦꯁꯇꯤꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁꯁꯤꯡꯒꯤ ꯀꯃꯟ ꯑꯣꯏꯕ ꯈꯨꯗꯝ ꯉꯥꯛꯇ ꯑꯣꯏꯕ ꯌꯥꯏ꯫ ꯂꯣꯡ ꯀꯣꯚꯤꯗ-19ꯒꯤ ꯃꯔꯨꯑꯣꯏꯕ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯊꯤꯖꯤꯟꯅꯕ ꯔꯤꯁꯔꯆ ꯀꯌꯥ ꯂꯦꯞꯇꯅ ꯆꯠꯊꯔꯤꯉꯩ ꯑꯁꯤꯗ ꯗꯣꯛꯇꯔ ꯈꯔꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯄꯦꯁꯦꯟꯠꯁꯤꯡꯅ ꯅꯥꯕ ꯐꯔꯛꯂꯕ ꯃꯇꯨꯡꯗ ꯊꯥ 3 ꯐꯥꯎꯕ ꯁꯥꯡꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯕ ꯂꯣꯡ ꯀꯣꯚꯤꯗ ꯁꯤꯝꯇꯝꯁꯤꯡ ꯑꯣꯏꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ꯫ ꯗꯥꯏꯖꯦꯁꯇꯤꯚꯀ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯚꯤꯗ-19ꯒꯤ ꯐꯒꯠꯂꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯦꯜꯒꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯕꯁꯤꯡꯁꯨ ꯆꯩꯊꯦꯡ ꯄꯤꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯊꯦꯡꯅꯔꯤꯕ ꯀꯣꯚꯤꯗꯀꯤ ꯁꯤꯝꯇꯝꯁꯤꯡ ꯁꯤꯝꯄꯇꯣꯃꯦꯇꯤꯛ ꯇ꯭ꯔꯤꯠꯃꯦꯟꯠꯒ ꯂꯣꯏꯅꯅ ꯑꯦꯁꯤꯗ ꯔꯤꯐ꯭ꯂꯛꯁ, ꯑꯣꯅꯤꯡꯕ ꯑꯃꯗꯤ ꯗꯥꯏꯖꯦꯁꯇꯤꯚ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯅꯆꯤꯡꯕ ꯒꯦꯁꯇ꯭ꯔꯣꯏꯟꯇꯦꯁꯇꯤꯅꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ
asibu manage tawna hotnabaromda priority oina mityeng thamgadabani hairi matam kuina loinaduna leihauba covid ki symptom kaya amadi infection ki severity amasung risk factor singa mari leinai aduga symptom khara amadi haksang da leihauba inflammation na thokan basu yai matam sangna loinaduna leiba gastrointestinal symptom singi oinadi mioi aduda nakhiba infection makhal anigi matung ina symptom sing asi matam sangna mayoknaba yabagi oithorakpa wangbata natana high covid koba common oiba covid complication amana thokhanba oibasu yai hairi hypercasia haibasi haksangi oxygen saturation level na normal oiba sangdagi hantakhiduna haksangi maru oiba organ singda oxygenate blood yobagi chang hantharakpa mathau asini hypercria gi khwaidagi akanba effect asi respiratory organ singda phaurai masina ningsa mapung phana honba ngame amadi masina haksang nungaitaba acid reflux amadi digestiveness singba symptoms sing oihali ida oxygen saturation hantharakpa haibasi pneumonia ga yamna naknaba mari leinaba symptom amani amadi masi gastrointestinal gi khudongchadaba singasu mari leinai gastrointestinal amadi digestive symptoms sing asi covid-19 gi layangi damak sijinaba hidak langthak sing khara matam sangna sijinabana su thokhanba yai covid-19 naringai da piba akaknaba hidak langthak sing kharana su kidney gi health side effect thokhanba yai amadi madubu gastrointestinal symptoms singi maongda uthorei inflammation na maru oiraga insulin production nemba matamda liver gi cell sing pomthokpana maram oiraga liver enzyme makhal kharagi chang hantharakpa yai masina digestion chaning thakningba poktaba amadi atopa mari leinaba khudongchadaba singa mari leinaba khudongchadaba singsu thokanba yai pathakta pikriba maram sing asi leibana covid na narubadagi fagalaklaba matungda thengnaba long covid ki layong singbu manage tawbagi matangda gastrointestinal amadi digestive ki khudong chadaba singsu thausadaba tawdana yamna cheksinba mathau tai hairi khudong chadaba leiragadi doctor tanaduna yengthokpana afaba oigani haina su haiki tabiriba singbu amukka hanna khurumjari Tabire Thangjin numit khudingi pungpham asida sandokjaba khangjinminasi tharom lanthokpikhibi Monica Thoksom Tongan ba pungpham singda makhan mathel kayagi tharom sing Ayuk pung mapan tarakpa matamdagi sandokpa haujarakliba channel asigi ahanba tharom pareng loisinjanabagi mikup haujikti yauksinjarakle Anisuba tharom pareng numidang wairam pung manga taba matamda makhan mathel kiyagi tharom singa loinana leijariba staff singi khonjalda adomgi radio seta amuhana laksagi matamadu fawbagi oinadi ahanba tharom pareng Loisinjanabagi ayaba mayamdagi laujari Pumnamakpo adomgi radio RJ Pusparani Laishramna amukahana khurumjari